Well, good evening. Welcome to Northeast Window. Northeast Window na sandok taba Northeast Dialogue ta Jan Mabamna Taramna Ukchari. Matamatang mitolopa tungan ba isu singi matang da kananay na ba semzari ba platform. Northeast Dialogue king asi thamzari ba kana ba topic di. IDP singi marai bak kadom tano. Koigi haukiba 2023 gi May 3rd tagi haurakiba Manipur gi tangdu leita da ba fiwam. Violence ki tawdo asida khigi maru oina lanjena raktuna khigi tungan ba relief camp sing da lariba internally displaced persons singi marai bakse huzi karam film da lege dori bano habigi poching huzi khana ga dori base khigi government ki site ki so khigi face ahum thokna khigi IDP singi yum sabina bagi matang khigi mogi tungan ba khigi lokhoi ka daba facility sing pi ka daba singi matang da khoi face hom tong na pi na bagi pot lairi but hauzik lairi base khoi gi kui jaba da so Churachandpur dagi lanjana pa khoi relief camp ta lairi ba inmate sing na khoi gi Manipur gi governor da memorandum pisin ki bagi wafum phawal laira bane duga kui jaba da so ngarang hanbak da so khoi gi dolai thabi area da so khoi IDP around 100 IDP sing na haib tare khoi gi mayum da khoi gi hanjan na ba honaram badagi khoi gi security force sing na thengna rak padagi Kuibu Halaki bagi pochu like Rabani, but IDP sing the housing technary base Kuigi relief camp the Kayam Queen and Lake Doribano, Equi Iramdam, Kuigi Pona from Dam Amati Equigi, Yum to the Sing by Yum to the Quay laser again, Jaba Jadaba, Charana Makak Jaraga so to the laser gay sea, but so the she and you have a post Kuigi demands to Roga labor habitat relief camp the labor see Makta Wokuigi, Mokoda Dukimatic pain the bagi pot Makak labor, Masida, government ki site Karam Bakugi, Tabak sing local bagi habit to give Matang the Sukanan and never get the Kuigi studio the nation to library bags but panelists man saktak chage ahar deka kum nabo chage CCSK gi president Ebiri Bao Zazi Dendro ning Bao Zabu Northeast Window gi studio da taram nok chari Anisuba panelist advocate Ebiri Bao Ozabuyam Tomcha Ozabu su ikai kum nabo chari Ahum Suba panelist Ichal Express ki editor Ebiri Bao Oza Hemchandra Salam Ozabu su ikai kum nabo chari Ayahan base Oza Jitendra dagi dumak lakcharage Oza topic tasu dumak laide khoi maruina irang lansina habatare khoi sokhalla base hosi relief camp da saidang duna leriba khoi internally displaced persons sing sine atuki mati ayamana internally displaced persons sing se khoi buffer zone da leiba miyoi sing se yamna law singu taraga khoi hingzaba adugumba miyoi sing ayamba ogidoribani but Lansina maram orakana makoida piriba awabase to kimade khoina tambagi loiba naroi da bahabe tare hozi relief camp ta khoigi government na pizariba khoigi keno se habe tare masi charaga lebasina makoida maning thungak ta bahabe tare khoigi low suraga lezaram ba khoigi masa masa gi tonga be sinfom paraga lezaram be hozi khoi relief camp ta kai shu tawdana lebasina makoida to kimatik pen da ba makhaksu phongdok bahabe tare no koi jibe da su habe tare ngara hangi da so khoigi inmate amana phongdok da khoi yamna ware khoibu akhoigi Pona from Lamdam Moki, Yum to the Hanjal Hanbi unit, the Taraga de Masama Namokoi, Hang Torasizagani Havagi, Wafum Power Pondoki Bako, social media, the so many electronic media, the generals in the Sokoi Tanga, Crabba Pony, Housic Lady Basakoi, Government, a Paka de Tavok Toram sings the IDP Shinaka for Pinka the Gabi Ports in Zakamata meeting. Hey, Han, but the Northeast Dialogue in Viva, Punum Puikai Kuna Wuchari, Lunana, Paminariba, Coponelis, Madi Garbusu, Kaikuna Wuchari, Hosiki Lan. Amagi manung da khoi husikse lady land de loidri do land se karma matum loigani habigi chapsaba tang usu loigani habigi khoi akak na ba musu leite aduga land sida khwaidigi maru oina ekhoina nungaitri ba kanosi monuna ekhoigi sahi lising kya gi mamang degi allamun sina thambiram ba ekhoigi irei pa iramdam ekhoigi Manipur se Hanigi Manipur oina adum laigaduri barana traka atopo Manipur ama ona laigidura haibigi wangsina ekhoigi mang ta aduna lei aduga ekhoigi maruina laibiri ba ekhoigi majority community haigadra natraga eigi irepak iramdam subu hoki sahi lising kya gi mamang degi kanduna lakpa aduga kandunu su laigini haina khaliba kangbu singi wakhandadi Manipur se hanigi intact adum lairiba sigi unity and integrity da yumphom warga Manipur gi saruk amata anagumba karigumba wafam amada sandi poraknabugi mingda aduga sigi lairiba
खेनरीब से वाखैन होरमोद मधुद कंप्रोमाइज तौरोई है वाफमदुनी अखोइना लेरिसे अदुबु लेरिबा लानसिन मरम ओइदना याम हेना खुदोंग थिनिंगाई ओरिबसी सेथेंग पिरिबसी होय कमन ओइना इकोनॉमी की ओइबा फिबमदा पॉलिटिकल की ओइबा फिबमदा अखोइगी अवाबा फंगगसु डायरेक्टली ओइना वारिबदी अखोइगी आईडीपी हारिबा इंटरनेट डिस्प्लेस्ड पर्सन हाइबा कांगबु सिंगसिने आइदे अदुना हारिबा आईडीपी सी अखोइना हुजिक लेरिबा फिबमसिदा मखल अनि थोंग येंगबा याय हारिबा अमा आईडीपी अमना मयुम मखै लोइना मक मई थादोक्तुना लेरिबा आईटीपी से खुदम मोइना हारिबदा अखोइगी चुचानपुरदगी लाक्पिरिबा इगी सिनाउक्सिंग अदगी मोरीदगी लाक्पिरिबा कांगबुसिंग अमदी कांगपोपीदगी लाइबा कांगबु मयामसिंग से मखोइगी कांगलुप अमा हारिबा म्युइ कांगबुसिंग सिगी अवाबा नुंगाइतबदी अमुक हेना अतोपसिंगदगी हेले हाइतारे मखोइने सेलकपु मतमदा करिमदा यावगिदरे अदुगा मखोइने लेजरम्बा युम पावदा चुचानपुरदा लेजरमिबा मम तांग तांग बिल्डिंग्स अदु ममल तांग तांग मखोइने थमजरम प्रॉपर्टी लन थुमयाम नमक मई थादोखरे हाइतारे अदु मखोइने लेरम मयामसिंगसु बुलडोजर थादरगा थादोक लोइ लेग्रबने अदुगुम्बा मखोइगी नुंगाइतबा कांगबु अमा अदगी अतोपा अमा आईडीबी ग्रुप अमना एकोइगी लेरिबा कोई पेरिफेरी एरिया सिंगदा अदुगा सिंगा तमगा अनिगी ताइनबदा कोइना लेरिबा कांगबु सिंगदा लेरिबा आईडीबी सिंग मरु ओइना कोइगी कांगबाइगा कोइगी तोरबुंग का बंगला हाइतारे अदुदा लेबा कांगबु सिंग अदुगा तांगजेंगदा लेबा अदुगा सुगुनुदा लेबा अदुगा कनोदगी हाइबा तारे को सुगुम्बा एरियादा लेबा कांगबु सिंग सिगा मसिगी कांगबु अमा हाइरेबा कांगबु सिंग सिगी मरकता हुजिक लेरिबा कोइगी शासन गवर्नमेंट असिना अखोइने आमना कन्ना तकपदगी मनपुरदा लेरिबा मियाम सिंगसिना ख्वाइदे पामीबदी आईडीबी कांगबु सिंगसिगी रीसेटलमेंट तौबा रीसेटलमेंट हाइबदी अमुक हाना हानेगी मफुमदा लहेनबा हाइबदुना अखोइदा टारगेट अमुक ओइरका तन तौदुना लाखिबनी अई सामुकनसु कोकोमीदा लेजरिंग मतमदा 2023 गी जुन अगस्त की तंजादुदा अखोइना कनोगी कोइगी ऑनरेबल होम मिनिस्टर उनबो मतमदसु अखोइना थमबिगिबा मयाम सिंगबनदा ख्वाइदगी मरु इबो पोसी रीसेटलमेंट की प्रोसेस हौबियु तौबियु हाइबन थमजरमनी अदुबु ngasi 2025 सुरो मतम सि तौरब तंजासिदा मखोइना मतमदु उनबदा लॉन्ग टर्म सॉल्यूशन अदुग मिड टर्म सॉल्यूशन अमदी शॉर्ट टर्म सॉल्यूशन गाइना खाइदु खाइ मतम हाइबिरकुनि हाइदारे हाइरिबो मयाम सिंगो होजि पोवदा सही 2025 सुरो तंजासिदि कया यामना मदुबु पांथोक्लिबगे हाइबदि वहंग ओइदना हंगदना लाई अदु अखोइगी मिडमांगदा यामना कन्ना मदुगी अखोइना उपामी पोतुदी ओइफादब पोत कुम तोई अदुबु अनौबा नंग ममांगी कोकोमी की अनौबा कोकोमी अमुको अमदे फॉक्स पुल्लकन सत्खिबा अदगी खोंगसिददा उनकीबा अदुगा एक्सटर्नल अफेयर्स मिनिस्टर कनो हाइदार अखोगी कनो ओइन पुबीरबा मिनिस्टर होम अफेयर्स की मगेदिगी अखोगी एकी मिसरा होगी उनरमो तुदा हाबि थमकपदा से रीसेटलमेंट की प्रोसेस से अथु मतमदा लोसिलगनी गाइन हाइरकपा याबगी हाइरकपगी मोंग अदुगा अमना अखोन लेरिबा नेशनल की अखोगी लेरिबा एरिया सदा नेशनल हाईवे सिंग फ्री मूवमेंट यादबसे मसी हालेनी के हाईवेगी इंगिदमा पिरकपा माले अदुगुम्बा पिरकपा इंगित सिंग मरम ओदना हुजुक अतु कनो गवर्नमेंट की माइकेदिगी यामना कन्ना मदुगी थबु पाइखतबुकुम उरी हाइदारे मसिगी उबसिदा अखोइना यामना ngakpa wahang mama amana hojiksi अखोई इसा सामुक यौरकांदा मन लेरिबा चुचानपुर की लेबिरिबा अखोगी अपुनबा अखोगी आईडीबी सिंग मरुवना मैतै सोसाइटी अमदि अतोप लेरिबा कामु मयाम सिंग मोरी दिगी लांदिनदुना लाइबा एगी आईडीबी सिंग मयाम इसिना अखोई मयाम पुन्ना तासनर कांदा अखोई करी फिरेब लोकसिगे गवर्नमेंट लौरिबा पिबुन सु सुमबरने खनम कांदा संगन दोरिगिने मसिगी संगमदु ओइथोप यादोरिबरा गाना वारी सानरपो मतमदि अखोइना गवर्नमेंट हुजिकी चुचानपुर लेबा एगी आईडीपी सिंह यामना नांदे नुआइतबा वाफम ममु फोंदोरे हाइतारे हाइरिबो फोंदोरे वाफम सिंगदुग मनुंगदा उलोगी एरिया दा हाइतारे उलोगी एरिया दा लेबिरिबा इकाइ खुनजरबा रेस्पेक्टेड हाना मिनिस्टर ओबिरंबा अदु होजिकना एमएलए ओबिरबगना अखोइगे आईडीबी सिंगी वाकलगी नुआइतबा पेंदबा मयाम सिंगदु उरकांदा माना तोंगाना इन ऑन पॉकेट पैसा पुथोक्सरगा हाइतारे अखोइ मान साबिगिनी खोकिनी गा हाइबिगी पोदमा थमक हाइतारे मदुगी थमक मतमदा लाइबा रिएक्शन सि करी रिएक्शन हाइबदा खुतक ओइबदि अखोइगी युम साबिदोरे हाइनेगी नुआइबा फाउरगसु वखन खंथरब मतमददि करिगिनो हाइबा मतमदा मखोइ मतमदा नुआइबा युम साबिरगा लेनिंग तपि पोट अम लै करिगिनो हाइबा मतमदा यामना लुरिबसे 1990
92-93 gi Naga Kuki gi irangda maduda Mori da thokiba atoba akhoi hana sunabaduda Naga singi area akhoi hana Naga na khunda dana le mamyam singdo Kuki singa lan thonga bodi makoi sin kidana leigiba matamda amuk hana hanjin mangam gi dwai adugi phibum duda aikoina somda yum anobum sabiraga ama tawbiraganda aikoina Churachandpurda leidna magi manam amu ohingdori bra hai ga chongba reaction mayam ama lai hatare madugma reaction do momentan khana kanda Churachandpurda le kangu singa aikoi nakoina sabigidaba anobu jumda koi leijeningde aikoi hanagi yum duda le sabi batare badi hanagi yum duda sabi hoibagi akanba force ama akanba demand ama tawbagi phibum sui adigi amana makhodi thengneriba nuaitaba amana Hojiksi Mokochi, Lapom Kangdana, Lapom Kangdana, me, Mapunda Tanga Yuba, Aduga, Tongatoma Committee, Kargi, Area, Layuja Sida Mokochi, Hinnabuki survival leader, Hinnabuki of the Makoina, Sakan, Piri, Bakara, no Mugi Karasana, Bakaratana Badunadi, Nongaya Popun, Chinaga, Aigi, Munugi, Aigi, Sassingi, Aigi, Nit Siderco, Adu people nom the Vanina, Hinnabuki Damta, Karmato, Machamasa, Hojer, Pahai, Tukan Masa, Pandana, Adagi, Nanga area, Hinaba, Honorpagi. Aduda adaptation khara lakpa haidare ko madu suksina rabo matam sida namu mafam moda sarkano honghanggani ga ni tawpose masigi pen da nuai to basu mama phawi madugi potoma akoina hajirsi mokogi site gi mori gi amadi Churachandpur gi leibiri ba akoi gi open body ni masaga nate haide kangu singchina government to bi gi haidar kadi war suwana akoi matam kar khangani adu akoi han gi as it is mori da su ko Churachandpur su madu da sembi gi sabi gi har kadi adu da sabiu habi gi podamal khoi legre adu gi matung da ngarang gi thogdok si yamna nungaitaba akoige tabiriba social media da tabiriba aduga TV gi kano da tabiba koi paw nising tabiba da yamna thomoi sobo pot khara lei kari no haimo tam dai koigi masi Imphal East ki area ni hairiba Imphal East ki area si aina 2023 da aina kokomi gi oina miyam gi punna ai tawjiningi tanjada aina su resettlement tawna na kan no na jikiba area mo oi adubo laibak tibadi haibe area du ultimatum ga pidina matamdu da akoi si Obiram Mahidare, Aduda see line along the Dramoy Mayam, among the line long and see Boki among the settlement of Winna Hona Bukologana, Adu Kitan, Lady Pum, the Kitan Sapper, Adu Assam Police Moyamla, Aduna Kanoma, Adugi Kudung Sab, Lady Kodinika Haina, Tauramaga, that pixed of the sea woman to Biu Kologana, Ima Maira Pipe, Aduga, Huzik Saziwa, the lady was so the lady bar, Amadi Pukogi, Maina Polaga, a quickie, Haidar, a quickie. Presmit ka pangthoktuna tawjikibani tubu laibaktivadi ekhoigi manungsida ekhoije ekhoin honor jari ru potu sindana bu hona bami ko angu thokle hetare aduna maduna rajniti ki oiba pot ma sangsala kanda thugane bu honi ki big pot yamna ningum daba tawdo karsu leki adubu hojikche adu da pass oina sarga kanda lairi bi people in government ki oiba mongda athubu matamda othokwa yabagi lami ma lairi ga haiba matamda ekhoigi IDP sing manungda haidare maru oina PDP ki area da lebi ko mu masingda koi haidare harau jaba adu oithokadori bro gainan nungajabagi penbagi wari aduga loina na ngarang se sangsilubagi dorai tabigi area da sangsilubagi wari mayamna loi unabigre social media da aina madu kitang adai area da ejajet tawbiraga ai atokjaraga aina hajabada hariba area se maru oina dorai tabi dam haina khangnabado adugi thong do ek lantho o lanthoga oirom de hek texelaga haidare turiel gi oirom de texelaga tabu kunduna Litan Popita Haya, Hari Litan Popi area da Kunda Mikra how Jum Krelay, Adugi, Jum Duda Leriba, Adugi, Kitang round the Koira Haidare, Singley, Singule Kan, Singudi, Songi, Cookie Singi, Jagaga, Kadana Murina, Masi Digina, Numitara, Manganim Gimamanga, Equi, Aduda Leriba, Equi, Singinong Singna, Makuina Low, Low, Unabo Honobo, the local Chalu, Cookie Singer, Norika Popi, Asoba, Totomuso Tokre, Aduna, Litan Popini, Litan Popi Tolaga, Habidi Dorai Tabidogi, Heck, Tong Lantoga, Yelum Tambalamida, Sakiwa Jagaduda, Taribo Kuluduna, Karina, and the Dorai Tabi, Be Kulabuni, the Dorai Tabi Kulgi, Matang Muksakaraga, Yankoman Haidanamlay, Adoga, Yankomanda, Ladiba, Jagadugi, Tangnana Mukun, Cookie Kul, Koi Turkle, Haidare, Hadab Kul Sindi Manunga, Koi Kaimon, Belui, Horbung, Sandong, Adi Boriang, Modi New Boriang, Habsini, Adim Changsela Kanda, Adugi Lam, Kano Chakakanda, Quigi.
ꯏꯀꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯐꯣꯟ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯏꯀꯧꯁꯤꯅꯦ ꯏꯀꯧꯗꯒꯤ ꯑꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯒꯅ ꯊꯪꯒꯥꯜ ꯁꯨꯔꯨꯡ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯁꯥꯏꯈꯨꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯂꯣꯡꯒꯥ ꯀꯣꯏꯔꯦꯡꯒꯤ ꯖꯒꯥ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯁꯔꯀꯥꯔꯅ ꯅꯍꯥꯟꯒꯤ ꯍꯧꯈꯤꯕ ꯅꯍꯥꯟꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ DC ꯏꯝꯐꯥꯜ ꯋꯦꯁꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯍꯟꯒꯗꯣꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ DCꯅꯁꯨ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯆꯪꯍꯟꯕ ꯉꯝꯕꯃꯛ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦꯅ ꯂꯩꯅꯤꯡꯉꯤ ꯇꯥꯟꯖꯥꯗ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯆꯪꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ CRPFꯅ ꯍꯥꯏꯇꯥꯔꯦꯀꯣ CRPFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯆꯪꯕ ꯀꯧꯕꯒꯤ ꯃꯌꯥꯏꯅ ꯁꯤꯗ ꯁꯔꯀꯥꯔꯅ ꯑꯂꯨ ꯍꯋꯥꯏ ꯈꯔ ꯆꯦꯡ ꯈꯔ ꯄꯤꯖꯕꯗꯣ ꯃꯗꯨꯅ ꯄꯦꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏꯅ ꯈꯔ ꯄꯤꯖꯔꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯍꯤꯡꯗꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏ ꯅꯣꯡꯃꯛꯇꯪ ꯆꯔꯥ ꯑꯃ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯂꯩꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯥꯛꯀꯥꯟꯗ ꯉꯔꯥꯡꯁꯦ ꯆꯠꯂꯨꯕꯅꯤ CRPFꯅ ꯆꯪꯕ ꯌꯥꯗꯦ CRPFꯅ ꯆꯪꯕ ꯊꯤꯡꯉꯤ CRPFꯅ ꯆꯪꯕ ꯊꯤꯡꯉꯒꯁꯨ ꯃꯈꯣꯏ 19 ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯀꯣꯜꯂꯨ ꯃꯣꯏ ꯆꯪꯉꯀꯥꯟꯗ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯗꯣꯂꯥꯏ ꯊꯕꯤꯒꯤ ꯖꯒꯥꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯀꯞꯄꯒ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯂꯩꯖꯔꯝꯕ ꯃꯈꯣꯏꯅ ꯁꯥꯖꯔꯝꯕ ꯌꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯗꯤꯃꯣꯂꯥꯏꯁ ꯇꯧꯔꯝꯕ ꯂꯣꯏꯅꯃꯛ ꯃꯣꯏ ꯊꯥꯗꯣꯛꯑꯝꯕ ꯆꯥꯎꯔꯥꯛꯅ ꯗꯣꯂꯥꯏ ꯊꯕꯤꯒꯤ ꯖꯒꯥꯗ ꯃꯤ ꯌꯨꯝ 92ꯃꯨꯛꯅꯦ ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯌꯨꯝ 3 ꯈꯛꯇꯤ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯍꯥꯏ ꯍꯤꯡꯍꯧꯏ ꯍꯥꯏ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯑꯇꯩ ꯃꯌꯥꯝꯗꯨ ꯃꯩ ꯊꯥꯔꯒ ꯌꯨꯝ 3ꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯅꯣ ꯀꯩꯒꯤꯅꯣ ꯍꯪꯀꯥꯟꯗ ꯃꯈꯣꯏ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯃꯩ ꯊꯥꯒꯗꯕꯗꯨꯒꯤ ꯃꯃꯥꯡꯒꯤ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯤ ꯑꯃ ꯂꯩꯈꯤꯗꯦ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕꯗꯨꯗ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯌꯨꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯊꯥꯕꯤꯔꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩꯗꯤ ꯑꯣꯜꯃꯣꯁ ꯃꯩ ꯆꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯅ ꯉꯁꯤ ꯇꯝꯖꯔꯤꯕ ꯄꯣꯠꯁꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯨꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ IDPꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯖꯕꯅꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯇꯝꯗ ꯃꯈꯣꯏꯅ CRPFꯅ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ CRPF ꯆꯪꯒꯅꯨ ꯍꯥꯏꯅ ꯊꯤꯡꯉꯦ ꯀꯩꯒꯤꯅꯣ ꯆꯪꯒꯤꯅꯣ ꯍꯥꯏꯔꯒꯅ ꯃꯣꯏ ꯍꯥꯟꯅ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯣ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯎꯗꯦ ꯍꯥꯏꯌꯦ ꯎꯗꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯩꯅ ꯍꯥꯏꯌꯦ ꯑꯗꯨ ꯆꯪꯉꯨꯕ ꯇꯥꯟꯖꯥꯗꯗꯤ ꯃꯈꯣꯏꯒꯤ ꯂꯧꯗꯨ ꯂꯣꯏ ꯎꯕꯤꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯒꯤ ꯑꯃꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩ ꯆꯞ ꯆꯥꯕ ꯃꯈꯣꯏꯅ ꯀꯅꯥꯅ XYZ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯇꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗꯒꯤ CRPFꯇ ꯐꯣꯟ ꯇꯧꯔꯤ ꯍꯥꯏꯀꯣ ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯃꯩꯇꯩꯒꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯉꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯁꯤꯡ ꯆꯪꯕ ꯇꯥꯔꯒꯗꯤ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯌꯦ ꯊꯥꯒꯗꯧꯔꯤꯕꯁꯤ ꯄꯤꯄꯜꯁꯤꯡꯗ ꯊꯥꯗꯣꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯗꯣꯔꯤꯕ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯇꯝꯕꯤꯔꯛꯏ ꯃꯗꯨꯃ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ CRPFꯁꯤꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯈꯨꯟ ꯉꯥꯛꯅꯗꯕꯒꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯉꯥꯛꯅꯅꯕ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨ ꯂꯥꯛꯏ ꯑꯗꯨꯅ ꯗꯣꯂꯥꯏ ꯊꯥꯕꯤꯗꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯨꯟꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤꯡꯁꯦ ꯗꯣꯂꯥꯏ ꯊꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ IDPꯅ ꯂꯩꯔꯤꯕꯁꯤ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒ ꯁꯑꯣꯡꯕꯨꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯍꯥꯡꯉꯤ ꯃꯗꯨꯗ ꯂꯩꯔꯤꯁꯦ ꯄꯨꯂꯞꯅ ꯃꯤ ꯌꯨꯝ 300ꯃꯨꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯃꯤꯁꯦ 1,000,000ꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅ ꯍꯧꯖꯤꯛꯁꯤ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ ꯀꯅꯥ ꯁ꯭ꯀꯨꯜꯒꯤ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯆꯪꯕꯤꯔꯣ IDP ꯀꯥꯡꯕꯨꯁꯤꯡꯁꯦ ꯐ꯭ꯔꯤꯗ ꯇꯝꯍꯟꯒꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯖꯔꯒꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯏꯐꯪ ꯐꯪꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯛꯀ ꯋꯥꯡꯅ ꯐꯪꯕ ꯑꯉꯥꯡ ꯑꯃꯅꯤꯗꯤ ꯐ꯭ꯔꯤꯗ ꯐꯪꯉꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯏꯁꯤ IDPꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯇꯥꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡ ꯌꯧꯅꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯈꯣꯏ ꯌꯨꯝ ꯁꯥꯟꯅꯅꯕ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯔꯛꯏ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏ ꯁꯦꯡꯅ ꯍꯥꯏ ꯑꯣꯖꯥ ꯑꯗꯨꯒꯤ ꯀꯩꯅꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯑꯩꯅꯁꯨ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯕꯀꯣ ꯑꯩꯅꯁꯨ ꯍꯪꯒꯦ ꯈꯟꯕ ꯋꯥꯍꯪꯁꯨ ꯑꯗꯨꯃꯛ ꯂꯩꯖꯔꯦꯕꯀꯣ ꯑꯩ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯑꯩ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯁꯄꯣꯔꯠ ꯑꯃꯈꯛ ꯂꯥꯛꯏ ꯐꯦꯁ 3 ꯊꯣꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯗꯤꯁꯦꯝꯕꯔ 2025ꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁ 3ꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ 350 ꯔꯤꯂꯤꯐ ꯀꯦꯝꯞꯁ ꯑꯩꯈꯣꯏ ꯀ꯭ꯂꯣꯖ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯌꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯤꯗ ꯃꯈꯣꯏꯒꯤ ꯅꯧꯅ ꯌꯨꯝ ꯁꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯕꯒꯤ ꯃꯇꯥꯡ ꯌꯥꯎꯔꯤ ꯑꯗꯒꯤ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯑꯗꯒꯤ IDPꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯤꯗ ꯂꯩꯍꯟꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯔꯤ ꯃꯁꯤꯗ IDPꯁꯤꯡꯅ ꯑꯃꯨꯛ ꯆꯃꯝꯅꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ IDPꯁꯤꯡꯒꯤ
ꯄꯤꯔꯛꯏꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ IDP ꯁꯤꯡꯗ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯕ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯦ 3 ꯐꯦꯁ ꯑꯣꯏꯅ ꯐꯦꯁ 3 ꯂꯛꯊꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔ 2025 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀ꯭ꯂꯣꯖ ꯇꯧꯁꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯌꯦꯅ ꯈꯟꯕꯤꯌꯣ ꯑꯣꯖꯥ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯂꯥꯟꯗ ꯐꯦꯁ 3 ꯊꯣꯛꯅ ꯆꯪꯍꯟꯒꯅꯤ ꯍꯥꯏꯔꯦ ꯁꯤꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯁꯤ ꯚꯥꯕꯨꯛꯇꯧꯅ ꯌꯦꯡꯉꯒ ꯒꯣꯔꯃꯦꯟꯅ ꯇꯧꯕ ꯂꯤꯂꯥꯗꯨ ꯌꯦꯡꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟꯅ ꯁꯦꯝꯃꯛꯏꯕ ꯄ꯭ꯂꯥꯟꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯄꯥꯡꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯈꯪꯉꯦ ꯂꯝꯕꯦꯟ ꯀꯣꯏꯂꯥꯁ ꯊꯥꯕ ꯊꯤꯀꯥꯗꯥꯔꯅ ꯐꯖꯅ ꯊꯥꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯣꯡꯊꯣꯔꯒ ꯁꯤꯗꯤ ꯐꯠꯇꯦ ꯅꯣꯏ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏ ꯀꯥꯟꯗ ꯑꯣꯊꯣꯔꯤꯇꯤ ꯂꯥꯛꯑꯒ ꯐꯖꯅ ꯊꯥꯒꯅꯤ ꯑꯇꯩꯗꯤ ꯀꯥꯕꯛ ꯁꯥꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯈꯕꯔ ꯀꯥꯒꯖꯗ ꯀꯔꯤꯗ ꯄꯪꯂꯥꯎ ꯂꯥꯎꯕꯅꯣ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯐꯦꯁ 3 ꯊꯣꯛꯅ ꯆꯪꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯍꯥꯟꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯟꯅ ꯅꯩꯅꯕ ꯑꯃꯗ ꯌꯥꯎꯖꯈ꯭ꯔꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯏꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯄꯥꯔꯇꯤꯒꯤ ꯃꯊꯧ ꯀꯔꯤꯅꯣ CSOꯒꯤ ꯃꯊꯧꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯗꯣꯂꯥꯏ ꯊꯥꯕꯤ ꯄꯨꯈꯥꯎ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯤꯡꯒꯤ ꯖꯒꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯖꯒꯥ ꯃꯣꯔꯦꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯅꯦꯕ ꯃꯁꯤꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯣꯏꯅꯒ ꯊ꯭ꯔꯤꯇꯟꯒ ꯇꯧꯔꯝꯃꯤꯁꯦ ꯑꯗꯨꯅꯗꯤ ꯀꯔꯤ ꯇꯥꯛꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝꯗꯨꯒꯤ ꯃꯤꯍꯨꯠꯇꯣ ꯀꯩꯗꯧꯗꯅ ꯂꯩꯒꯦ ꯃꯣꯏꯅ ꯖꯒꯥꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯃꯅꯗꯤ ꯀꯣꯜꯂꯝꯒꯅꯤꯀꯣ ꯃꯗꯨꯒꯤ MLA ꯗꯨ ꯀꯩꯗꯧꯗꯅ ꯂꯩ ꯑꯗꯨꯋꯥꯏꯒꯤ ꯂꯤꯗꯔꯗꯨ ꯀꯩꯗꯧꯗꯅ ꯂꯩꯒꯦꯕ ꯒꯣꯔꯃꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯦꯁ 3 ꯊꯣꯛꯅ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯟꯖꯤꯟꯕ ꯍꯟꯖꯤꯟꯗꯕꯒꯤ ꯋꯥꯁꯤ ꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯅꯅꯕ ꯃꯣꯏ ꯉꯁꯤꯐꯥꯎꯗ ꯒꯣꯔꯃꯦꯟꯗ ꯆꯠꯂꯒ ꯍꯥꯏꯔꯨꯔꯕ꯭ꯔꯥꯕ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟꯅ ꯇꯧꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯇꯧꯗ꯭ꯔꯀꯥꯟꯗ ꯏꯔꯥꯡ ꯁꯥꯒꯠꯇꯅ ꯂꯩꯒꯗ꯭ꯔꯥꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯏꯕ ꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯑꯉꯥꯏ ꯃꯣꯏ ꯃꯊꯧ ꯌꯥꯎꯅ ꯊꯕꯛ ꯇꯧꯕꯤꯕ ꯑꯃ ꯆꯪꯗꯕ꯭ꯔꯥꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯕꯔꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯐꯦꯁ 3 ꯊꯣꯛꯅ ꯆꯠꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯒꯤ ꯃꯁꯤꯗꯩꯁꯤꯗ ꯔꯤꯂꯤꯐꯀꯤ ꯃꯇꯥꯡꯗ ꯅꯣꯏ ꯀꯔꯝꯕ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯖꯒꯦꯀꯣ ꯔꯤꯂꯤꯐ ꯀꯃꯤꯇꯤꯁꯤꯡꯁꯤꯗꯅꯦ ꯂꯣꯀꯦꯜꯒꯤ ꯂꯤꯗꯔꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯏꯀꯣ ꯃꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯃꯁꯤ ꯀꯣ ꯑꯗꯒꯤ IDP ꯃꯅꯨꯡꯗꯒꯤꯁꯨ ꯈꯜꯂꯒ ꯃꯣꯏ ꯑꯗꯨꯝ ꯍꯥꯞꯄꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯑꯦ ꯑꯩ ꯃꯗꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ RTI ꯊꯥꯕꯗ ꯄꯥꯎꯁꯦ ꯁꯨꯡꯄꯤ ꯄꯤꯗꯦꯅ ꯂꯩꯊꯣꯛꯑꯒ ꯂꯩꯌꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯆꯥꯊꯣꯛꯅꯗꯅ ꯂꯩꯔꯕ꯭ꯔꯥ ꯃꯤ ꯑꯃꯒꯤ ꯂꯥꯛꯏꯕ ꯆꯥꯛꯊꯨꯡꯁꯤ ꯀꯩꯅꯣ ꯌꯥꯝ ꯀꯨꯞꯄꯦ ꯃꯥꯅ ꯉꯔꯥꯡ ꯊꯥꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯣ ꯑꯃꯠꯇ ꯒꯣꯔꯃꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ IDP ꯃꯅꯨꯡꯗ ꯂꯩꯔꯤꯕ IDPꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ IDPꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯨ ꯌꯥꯎꯔꯕ꯭ꯔꯥꯕ ꯃꯣꯏ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯉꯔꯥꯡ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯑꯒ ꯆꯠꯂꯦ ꯁꯤꯗꯕꯗꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤꯀꯣ ꯑꯗꯨꯗ ꯑꯗꯨꯒꯤ IDP ꯃꯐꯝꯗ ꯁꯑꯣꯝꯕꯨꯡꯗꯒꯤ ꯃꯥꯅꯦ ꯁꯑꯣꯝꯕꯨꯡ ꯇꯧꯀꯥꯟꯗ ꯃꯣꯏꯒꯤ ꯀꯃꯤꯇꯤꯗ ꯑꯗꯨꯒꯤ IDP ꯃꯅꯨꯡꯗꯒꯤ ꯃꯤꯅ ꯑꯗꯨꯝ ꯃꯀꯣꯛ ꯃꯔꯨ ꯆꯤꯡꯕꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯣꯏ ꯋꯥ ꯉꯥꯡꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯒꯤ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯏꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩꯔꯤꯁꯦ ꯑꯥꯗꯒꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯇꯥꯝꯁ ꯑꯣꯐ ꯀꯔꯣꯔ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯑꯋꯥꯕ ꯑꯅꯥꯕꯁꯤꯗ ꯈꯨꯗꯣꯡ ꯆꯥꯔꯒ ꯃꯥꯒꯤ ꯐꯨꯔꯀꯥꯎ ꯇꯣꯡꯍꯟꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯆꯤꯡꯅꯔꯕꯅꯦꯕ ꯂꯩꯁꯨ ꯂꯩꯔꯝꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯈꯠꯅꯕ ꯃꯇꯝꯗ ꯍꯥꯠꯅꯕ ꯃꯇꯝꯗ ꯃꯗꯨ ꯉꯁꯤꯐꯥꯎꯗ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯔꯤहेबिलिटेट ꯇꯧꯈ꯭ꯔꯕ ꯇꯧꯔꯒꯗꯤ ꯄꯤꯛꯆꯔ पुथोरओ हाइजबदो मोइदी लान तौनरगा लमसे खोपचनबगी मोंगदा लेग्रे मतम अमदा को चुचामपुर मनुंगदा सगे खुगी नागा कबुई हातारे कबुईगे खुन मो कुंथ्रा निफु तारमे हौजेमता ताबा ngamdre लोइन थोरखरे मतम तमना फेस बाय फेस इलखरे अदि नहान मकी ममांगी थौदोक्तुदा
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯗꯕ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯔꯣꯟ ꯈꯪꯗꯕ ꯃꯌꯥꯝ ꯂꯥꯛꯑꯒ ꯇꯥꯁꯟꯈ꯭ꯔꯤꯁꯦ ꯃꯇꯝꯗꯨꯒꯤ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯁꯤ ꯀꯔꯤꯅꯣ ꯍꯟꯗꯛ IDP mayam lai matum du di displaced person lai tabra matum du na paisa kya kai ki hauji ki si sanna ribra hana na kamaina tawgi musu ngang de tholoku matam da ai khoi matam di sumaina phajana tawgi ne ne matam da sumaina tawbu ya da ba ha bi ki wasu leite ar ko taseng nai ta de third phase hai bse thabak tawdar di sungnang nang moi haba sungnang nang moi ai khoi ge ko chahi amada prakha thadori ni tha manga tawta ko natraga tari nipan da ngasai gi syllabus cover tawdori ne ba थम्मग लेगा काय सिलेबस को पटो दिन हजि दादी असि खतराबा दोलाई थाबी असुमदराबा माइकई जे लोइन मक चिंगा चिंखों चिंगा जे लोइ वान लेने अदो दादी जगह जगह दुगी सगे IDP लेबा सिंदुगी मेउ सिंदु उन्नब तारे लोकल MLA हन बतारे लोकल लीडर सिंग हन बतारे CS हन बतारे मदु करी गिदमता गवर्नर द चलगा सिगुम कमिटी म से मोइना कनामता न सिबोक तक्सन दबसि करी गिनो तक्सन ब उदेबा अदि मोता अखोई नोइ पाइ गमद्रगा popular government se adum ta satha lai re ba adu nadi IDP ki mara ba sa suki matik thiye ba hoje kana na no mo yeng bi dei su sida no ingam daga khoi pa lege na traga vote mo hal chi vote han bana ya ga dro hoji central government da hoji hari ba khoi ki ko jiden ta da ta ba dem no ai te ba mo ya ke su kang bu du na CRP da kanu da adu na ne ba su mu thalo hari si su ji thamanu su mu thalo hari si kari dam ka adu dai da sipai phajana thamdana khotana kari gi sebo hen dabna ba hojik mitei na chingi khunam taw je khoi noi leiba ya roi na traga moi akoina akiba khangba piba leibra ba pik ka bajini la bi sir leiba pik kharba khun go kotle na sida leidu mo ingna chingna dum lei ni khoi mitei sina moi da thritan tor bu su leite jawgam tek matik to kadam tan thritan to bu su leite moi phajana dum lei kari dam to moi sona ka de singhong jan da tholaga kari to do no akoi da kari gi ken bano mi gi mitei gi lo moi kari ku san bano madu da sipai jing nei sing ying jin da ba kari gi no adu madu da lei bam local MLA sing du tumin da bin lei se kari gi no adu ma sa hai do jaga am da yam na mai ma gi mafam da hanjan na bo khona da ai lam pi rege sa ai yum sa bi rege ga madu hero sari ne adu da sai du ne ba dui ta ga de ha ne gi lei ma mafam da mi do ngon da pi thok gi do ra bra ba kari dam ta gi leiba jaga se de ya roi sipai phajana tha o ngau akhoi hanjal lege na kari gi hai da bu kari gi no adu ta ga di sum yepsel ko ta de ko ji lokak ma ya di lei do ri ba lokak ta dam jan do ri ba ko myam je tam tam na bai kai mai ki sum injal lak tan aduna masi gi posi lei ba ni na hoji yam noi te IDP sing gi marai bak si yam thi adu ga hoji ki lei ri ba go mai na phase om da tong ne ha ba na han ba phase na kari no hoi khang dok ko tai ai amana chalu da hang ba da tak loi RTI thauda pirak trap do kanam tan pick up tawde ain ubuda kadoi piroi de no pibum du moi do namjal thamba ya pro aduna hoji parliament ta lawbiu kari damta political mileage longna dana kari laiba si kari gin hawa political mileage de matanda mai thokjar kani praja gi damta thabak tawu matam da matan automatically taraga de podam ne aduna hoji am sabna da hoji phase hum mai pak pa habse akhoi da leide को मार्च दा प्रखा तंगनी अप्रैल दा हाइदो कनी हाबसे छात्र द लेरे छात्र ने लाइक तमद्रगदी जीरो चले ओजाना लाइक ताक तबी द्रगदी जीरो चले अदरा असिदी गवर्नमेंट के प्लान जे पांगथोक प यान करी gi ngana ngasagi akoi gi ko idil turi lal ga chatto matam da kari gi ngasi bokta media da khadi cover tawi adu bu kari gi dam ta voice tholok ta bisi kari gi no si yaro hai da voice tholok ta bisi kari gi no aduna sigum basi sangi aduna fast pace kari ohen gade ha bada gi wakhal dadi periphery da leiba low sing je phajana ubai han ba sing dagi ngasai gi ko khoi gi masi attack to bose nan moirang side te so han ma nomai ka phor khe ko asi dagi tumi leisali khoi praja cham tumi leisan ga lebo ko aduna masi tumi na leiba ya bum thokte adu nat ta gadi ngasai ko khoi gi government je ta na na khoi thabak to butai center ta na thabak to we kaju na ta badra modi lau ka dok no sidi leiba sibai jing ma thok han ka dok no ba ma thok to ha ge dabni matan na mai lak chani aduna hoji aina hajening budi hoji ki leiriba kasage akhoi mayam je loina mak ki ko responsibility di lei du maru ina leiba ki dabta chongthok pi ba hogi party mayam adigi hoji miu ne na kari ba mayam
ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯤ ꯌꯥꯎꯍꯜꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯀꯣ ꯉꯁꯥꯏꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯃꯤꯇꯤ ꯍꯥꯏꯒꯦꯔꯥ ꯃꯁꯤ ꯑꯃꯃꯝ ꯁꯦꯝꯃꯒ ꯉꯁꯥꯏꯒꯤ ꯐꯖꯅ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯩꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯑꯋꯥꯠꯄ ꯂꯩꯔꯝꯃꯦ ꯍꯦꯟꯅ ꯍꯥꯞꯆꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯀꯥꯡꯕꯨꯅ ꯉꯁꯥꯏꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯒꯀꯣ ꯂꯝ ꯍꯦꯟꯕꯒꯤ ꯊꯕꯛꯁꯤꯗꯤꯀꯣ ꯃꯣꯏ ꯋꯥꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯍꯦꯛ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤꯀꯣ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ PRꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯒꯣꯕꯔꯅꯔ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯐꯝꯃꯤꯟꯅꯒꯗꯕꯅꯤ ꯍꯣꯏ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯁꯤꯟꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯁꯨ ꯊꯕꯛ ꯐꯖꯅ ꯇꯧꯗꯦ ꯀꯥꯏ ꯇꯧꯕ ꯖꯥꯠꯂꯥ ꯉꯁꯤꯐꯥꯎꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯛꯇ ꯅꯠꯇꯦ DGP ꯀꯔꯤ ꯀꯔꯥꯁꯦ ꯂꯣꯏ ꯁꯤꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯐꯥꯎꯗ ꯆꯍꯤ 2 ꯐꯖꯅ ꯍꯦꯜꯂꯕꯁꯤꯐꯥꯎꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯇꯧꯔꯛꯏꯕ ꯊꯕꯛꯁꯤꯗ ꯌꯥꯝ ꯌꯥꯡꯖꯟꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯩ ꯌꯥꯝ ꯊꯨꯖꯟꯅ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯇꯝ ꯍꯦꯟꯕ꯭ꯔꯥ ꯑꯃꯗꯤ ꯍꯩꯂꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜꯁꯦꯀꯣ ꯃꯁꯤ ꯉꯁꯥꯏꯒꯤ ꯃꯊꯪꯒ ꯑꯣꯟꯕꯒꯤ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯄꯨꯁꯜꯂꯛꯄꯒꯤ ꯃꯇꯝꯁꯦ ꯑꯩꯗꯤ ꯑꯣꯏꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯊꯥꯔꯠ ꯐꯦꯖ 3 ꯊꯣꯛꯅ ꯄꯨꯁꯤꯟꯒꯅꯤ ꯍꯥꯏꯔꯒ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯠꯇ꯭ꯔꯒ ꯒꯣꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯔꯗꯔ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯦꯔꯤꯐꯦꯔꯤꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯍꯟꯖꯤꯜꯍꯟꯗꯒꯗꯒꯦ ꯃꯁꯤꯗꯩ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯁꯦ ꯍꯥꯟꯅ ꯈꯨꯟꯗꯥꯍꯟꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯆꯤꯡ ꯃꯊꯛꯇ ꯅꯠꯇꯕꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤꯀꯣ ꯆꯞ ꯆꯥꯕ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯄ꯭ꯂꯥꯟꯗꯤ ꯉꯁꯤ ꯎꯗꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯂꯤꯂꯥ ꯌꯦꯡꯕꯗꯧꯅ ꯗ꯭ꯔꯃꯥ ꯌꯦꯡꯕꯗꯧꯅ ꯒꯣꯔꯃꯦꯟꯒꯤ ꯑꯁꯣꯏꯕ ꯉꯥꯏꯕꯗꯨꯗꯤ ꯑꯩ ꯃꯗꯨ ꯗꯤ ꯆꯨꯝꯃꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ
whether it's true or not is my concern. Ada mase yam integrity leba officer ni haitare aduga transparency laina thabak tongno ba honai haina su tai aduga amana neutrality haitare masagi asan miran nai da haitare aduga atopa power singda incline to do adugumba officer mani haina su tai aju asigumba officer sing si political party sing natraga the politicians sing di kaya pamgande mahak se handaki irang manung sida da manipur ki chief secretary chile se ahum handaki sig mari rakshur ne ada PK Singha se handak sahi se ki January da ma se appoint tawni mana puri ba matam se ka shu sangdri ada ma se para yamna thuna sindok pagi maram se mana paikhat laiba koigi neutral loiba thabak sing sida kanagumba kharana kok chikpa yawra machine nungai taba yawra hai machine ba maduna maram orga machine bra si question chi hangning ne ai nga sai chu hai ju bodni ma se manipur gi maram da thokli ba irang sagi matang da munna study tawre munna khangaba mi ne ado mana masigi resettlement gi kari gi pakhalai ba plan mayam si sida kanagumba kharana vested interests leba kanagumba kharana makhoina pami ba target to yodringai da mana resettlement je tokshin gi tarapa natraga hena phaba development gi su working ji torok targadi makhoi gi interest sokba lebra bisi hangda yakte yes makali gi shin mano hayo sinema hangningi se adar asigumba officer ma shingi ba habisi hoi lamdam sigi like Tiribra, Paribra, Kangde. No, no, Lakaduriba, Goel Sisu, Yam Apaba, Hanagi, Magi career, she Adum Payena Tai. Masu, Hena Paba Tabaxing Dr. Kani Habagi, Tazago Dudi, Jukshudum Lay, Adubo Mangon the Gi, Magi Mamanga, Manipur crisis Gi Matanga, Kang Hiraba, Saji, knowledge store of Miyama, Parapra Toki, say, Mashi, Garigino, Aduga. Akoina sum yem kanda it's the BJP kaktagi wanete ko political party sing haitare masi sing sidi ayambana makoina highway indaba makoigi mayokta ko wangang sing si lehening de ba kasu adugumba amalai ado haujik se magi resettlement program si sida kadai bawo success oiba oidoba haidudi yengba tai hailungam giroyeba ko adugo haujik ingthare e hairabanina Sagi More Gumba, Adegi, Chuzapur Gumba, Asigumba, Yamna Karapudum, Tiningayova, Pam Sing, si, Nataba Sing, resettlement Yabam, Toyena Bay. How's it Hariba, Sigi, don't like Tabigi, say, Lamlai is Sini, Lamlai, Mr. Lamlai singing. Oh, yes, okay. Where is it? Adugi, Emily Dunasu. Initiative logum toy sinida magi resettlement gi matang sida sagi ami officer sing sida sagi si ngak senana ba aji sina chingba singmayam je ko si hono bam toy en khalli ado mayam IDP sing duna ihaudu la ka da khogi hangba sakpagi bhab oina leibu sisu nuaite ado IDP singna haji relief camp ta matam sangna lerak pase masi gi awab sidi Hariba music Sina, the Udabanina, Urakasu, Hakting the Dabanina, Kang Dabanina, Makoida, Adoyama de Pilto the Bra, Ado Miamgi, Budamoina, the responsible person of Moina, Hariba sing si, Lohumtui, Ado Yam Tuna, Hariba from Dumak, the settlement, Piraga, Hariba can sing to do Nakshan, but as Madugi, geographic matang the day, Razitian, as a high record. She's a dulere. Hariba Hum sing to Nakpaya with the Nakpa Sungam Moroida from Mama. Ui bravo. Hanging is young line Nakpia. But Heidi Aduga, how's it? Ying idi Lofum Singdo, Lobuk Singdo, Miami, Lobuk Singdo, Bukoina, Louselaga, Lady Ado, local Lobum, night to see I couldn't hiding Etico. Local Loraga, city engine Biarne, Mayam Sesango, Nado, Mika, Muhairaki Duida, Ado Madu, Lofum Singdo, Low Unanaba, Low Lopo Yananaba. Sagi security personnel sing to the Kari Tobal Lay Ramzala.
sisu hangninge Yes. aduna masi wangi wangak tani pakhum jidi kanana pigidorino hai simbadi awabam khangni smai thamjage han Okay, yang pasan thambi krai koi gi marwai na koi kuki militant sing ne attack torok pa sa koi gi maitei sing gi low amdai gumba ko aduga low lingam dai gumba koi gi low palam dai gumba matam sini ma da so koi low pa matam da low shuba maun ha ma koi gi attack torok pa da koi lekita bagi pot se damak lei grabani adu itara gadi masida manu da kari hidden agenda lai bano habisu jo ajobo wahang amakak su ori bani ai anishuba round aroi round say Oza Zitendra da gidam lecture ge oza koigi Manipur gi inner MP koigi Dr Bimola koizam na koigi chaliba tha sigi that 21 dagi hogodori ba koigi koigi nongzumi from dai tari parliament ki nongzumi from da so maroina IDP sin da thingnari ba awaba sing sigi madang so koigi point sing se pukhat kani habegi pot amakak su yauri but koigi lady badi koigi irang hora matung da koigi parliament session se phamdi ya damak pham khrabani hojik jai ani makhai helaga hum Hagadorabani, but Ladiba Pochi the IDP Sixna Koi Jay Animakai home punning Chesekoi, Kayamuyam the one and later can have a port number Kakshin Koi Lady Base, Kogi Mayam Puna, Kogi relief camp tell lay Habagi Wani Makon the Tenariba Awapacity, Makoi Kantana Kangani, Kogi leader Sixna Mating Pangi Matamatangi Mating Pangi, but Isagi Yumdagi Hena, Kogi Nuaiba, Lay Banate, Adubu Pokatkani Hariba Pointsina, Kogi Tabak Wino on Torapada Muka the Kayam Koi Janga the River Masidum, Jay home Hengraga Mari. Pabagi post the mak lakadori brahabi questions is the mak hanging every question am kani was a kamai meaning. Huziki government equate the ying me say, Tongan meaning of the ying. Tungan meaning have the government at this central government. The Haidiba Musi Toy ho say, attain Nati, Mokoi Masa, Gyan, another Bukangu, Hadareko, my group ethnic direct group Toraga, Mokoi, Gyanta, the Kangunia, and Moki, and a late Pider. Masigi, Leto Posigi, Etichuche, Masi Hong di Makagi, Adam. Koi waki ni koi India among the labor. Adigamana ras ni to port kidi the man angamba label the Hona biro high port na koi kasu koi tungjalu busuli jadi eduka hula lusle eduka aina hygienic momana aina se personal di na teko ai koi ki lady ba satbi bu kangu mayam singsina haidana Wang we won't on the su highway up Nicaragua highway at the Nicaragua Cantaraga, Kadan Kangan, Wimatak, Ama, and when they am Kana, my am the Povidum, the Rukan, when the Yamtin Pogi, that Kaino, the Nang when in a Nang, where I go only the insect to William Biama, Maruina, I am can see personal in not the Idarico. I could Imungi, Warido, my am Tamaganda, Matumana, I could lan and Masama Piki, and Kursi Yagi, Hydro, Hygeri, but not to Anama Haiba, mean a local concept to Anama Logi. Other CPR, Galaiba, the Amagalai, am sing India get total political party, may am singina, PR here, Holpoti PR, Tomningi by there. At the Muni Tomningi, came the Ginate, Sarkaza Tukaiba, Tujimba, Aduki Marina in a white area. I quite get she the Negato, Iran, Natin, Laima, am sing BGP, Nigala, Koi, Lan, the Laia, could you like I do? In she will put the lap, Natia, Duka, Atopa, opposition, Gawuna like I do, in she will put Nati, Mahudi. Milestone and a boy in Uya. Adubo, a Koya, Teki, or Williba, Kano City, Adumo. Nati and a Kalakasu, Malaba Idam Damgi, Kanabani and a Kalakanda, a Koy Mokoinang with a Koitona Bijeri, Manang with the Mayamaki Puna Makini, the Nangbi, Harigan, I Nangamani, I know when I will put to Tobigano, Haida Equimang Wavio, Mayam say, Mazicanano, human represented me, Mazicanano, Congress, Mazicanakino, BGP, BGP no Bahari, the Yaro, Congress no Bahari, the Yaro, I put to talk to Piriga, Nitul winner, Toning apartment, Honabio. Tawio, Aquinum, double Mayama, Tokaruto, Uduga, Equinity, Mayam did the CS or CS by the Hybercor, or the CS of the high CS of the king of Duna. I CS of the take Moku Travel Doreva. I came on the Kaiton, the Aquidi pressure to work the neighbor. I quite the pressure to work the Nequicasum Monetable. I quite know that the Emily Minister Lake Zia, Quinto Viago, Emily Minister Labor, Mugi, Leba, Maibo, Kamuams, and the Motom never. Makwidi in Pasapi, then a total
ꯄꯤꯗꯅ ꯂꯩꯕꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯇꯧꯒꯗꯕꯅꯤ ꯊꯝꯃꯤ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯒ ꯑꯩꯈꯣꯏꯗꯒꯤ ꯍꯨꯟꯖꯜꯂꯛꯄꯒꯨꯝꯕ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯁꯨ ꯃꯉꯥꯏꯔꯦ ꯕꯤꯖꯦꯄꯤꯒꯤ ꯀꯥꯡꯕꯨꯁꯨ ꯃꯉꯥꯏꯔꯦ ꯃꯣꯏꯅ ꯇꯥꯔꯒꯗꯤ ꯁꯥꯎꯅꯤꯡꯒꯅꯤ ꯑꯗꯨꯒ ꯕꯤꯖꯦꯄꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯥꯡꯕꯨ ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯝꯅ ꯌꯥꯎꯕ ꯊꯋꯥꯏ ꯌꯥꯎꯖꯕ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯅ ꯁꯤꯅ ꯄꯣꯠꯇꯨ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯩꯈꯣꯏ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟ ꯄꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯔꯤꯁꯦ ꯈꯔ ꯃꯈꯩꯗꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯤꯄꯜꯅ ꯄꯥꯝꯃꯤꯕ ꯚꯣꯠꯁꯦ ꯂꯥꯎꯖꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯕ ꯄꯣꯠꯇꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟꯅ ꯃꯅꯤꯄꯨꯔꯗꯤ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯗꯅ ꯂꯩꯔꯤꯅꯦ ꯍꯥꯏꯇꯥꯔꯦ 1960ꯗꯒꯤ ꯉꯁꯤꯐꯥꯎꯗ ꯂꯥꯎꯔꯛꯄꯗꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯄꯤꯕꯤꯔꯒꯦꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯂꯥꯎꯔꯨꯕꯗ ꯆꯩ ꯆꯥꯔꯤꯕ ꯂꯝꯗꯝꯅꯦꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯖꯔꯤꯒꯦ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅ ꯂꯥꯟꯁꯤꯒꯤ ꯍꯧꯔꯛꯂꯣꯟꯒꯤ ꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯑꯁ ꯃꯥꯁꯨ ꯁꯤ ꯑꯃꯁꯨ ꯃꯔꯝ ꯄꯤ ꯁꯤ ꯑꯃꯁꯨ ꯃꯔꯝ ꯄꯤ ꯃꯔꯝ ꯄꯪꯉꯥꯡ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯋꯦꯕ ꯂꯥꯟꯁꯤ ꯃꯔꯝ ꯑꯃꯈꯛꯇꯅ ꯂꯥꯟ ꯇꯧꯕ ꯅꯠꯇꯦ ꯂꯥꯟꯁꯤꯒꯤ ꯍꯧꯔꯛꯅꯅꯕꯒꯤ ꯃꯔꯝ ꯃꯌꯥꯝ ꯂꯩ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒꯁꯨꯕ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯤꯇꯤꯖꯟꯁꯤꯞꯀꯤ ꯀꯩꯅꯣ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗꯅ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄꯒ ꯂꯣꯏꯅꯅ ꯍꯤꯡꯗꯨꯅ ꯃꯐꯝꯗꯨꯗ ꯇꯥꯡꯉ ꯂꯩꯔꯒ ꯃꯐꯝꯗꯨꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯕ ꯉꯝꯃꯛꯏꯕꯁꯦ ꯃꯁꯤ ꯑꯔꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯂꯥꯛꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯛꯇꯅ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯄꯋꯥꯔ ꯄꯤꯕ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄꯤꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯌꯣꯛꯈꯠꯄꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯛꯄ ꯄꯣꯂꯤꯁꯤ ꯉꯥꯛꯇꯅꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯕꯤꯈ꯭ꯔꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯣꯛꯒ ꯊꯝꯃꯤꯗꯨꯅꯤ ꯆꯍꯤ 10 ꯍꯦꯟꯅ 2008ꯗꯒꯤ ꯃꯔꯤ ꯂꯩꯅꯔꯒꯕꯨ ꯀꯃꯥꯏꯅ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯀꯥꯟꯗ ꯃꯈꯣꯏꯅ ꯁꯨꯗ ꯊꯝꯃꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯅꯗꯕ ꯏꯅꯔꯖꯤ ꯁꯥꯟꯇꯤꯒꯤ ꯅꯠꯇ꯭ꯔꯕ ꯁꯥꯟꯇꯤ ꯐꯪꯅꯅꯕ ꯂꯩꯔꯤꯕ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀꯔꯣꯔ ꯊꯥꯗꯔꯒ ꯃꯈꯣꯏꯅ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯛꯑꯕ ꯇꯥꯟꯖꯥꯁꯤꯗ ꯑꯗꯨ ꯀꯔꯝꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯀꯥꯟꯗ ꯃꯈꯣꯏ ꯌꯣꯛꯏꯕꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯦꯔꯤꯌꯥꯁꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯊꯣꯛꯏꯕ ꯑꯦꯔꯤꯌꯥꯁꯤꯒꯤ ꯅꯛꯅꯕꯗ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯀꯤ ꯑꯅꯤ ꯂꯩ ꯑꯃꯅ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯟ ꯑꯥꯔꯃꯤꯒꯤ ꯀꯥꯔꯣꯡꯒꯤ ꯖꯒꯥꯗ ꯂꯨꯟꯇꯤꯟ ꯂꯩꯅ ꯀꯦꯝ ꯑꯃ ꯂꯩ ꯑꯃꯅ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯒꯥꯄꯣꯡ ꯍꯥꯏꯕꯅ ꯑꯃ ꯖꯒꯥꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩ ꯑꯅꯤꯁꯤꯒꯤ ꯑꯦꯇꯦꯛꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯅꯥꯛꯇ ꯒꯥꯕꯤꯆꯥꯡ ꯀꯧꯕ ꯑꯃꯁꯨ ꯂꯩꯌꯦ ꯃꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯗꯨꯅ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯊꯣꯛꯈꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯖꯒꯥ ꯑꯗꯨ ꯖꯒꯥꯗ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯌꯦꯅ ꯋꯥꯊꯣꯛ ꯑꯣꯏꯅꯗꯅ ꯍꯦꯛꯇ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ CRPF ꯇꯧꯔꯒ ꯑꯇꯧꯕ ꯋꯥꯊꯣꯛ ꯑꯣꯏꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤ ꯈꯤꯇꯪ ꯏꯪꯊꯔꯛꯑꯦ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯄꯣꯠꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯔꯤꯑꯕ ꯍꯥꯏꯔꯤꯕ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯑꯦꯔꯤꯌꯥ ꯂꯩꯇꯥꯟꯊꯣꯛꯄꯒꯤ ꯖꯒꯥꯗ ꯅꯨꯡꯇꯤꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯔꯤꯑꯕ ꯅꯨꯡꯗꯥꯡ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯟꯁꯦ ꯀꯅꯥꯒꯤ ꯗ꯭ꯔꯣꯟꯅꯣ CRPF ꯀꯥꯡꯕꯨꯅ ꯅꯠꯇ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯀꯃꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯌꯦꯡꯖꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯠ ꯍꯥꯏꯕꯗꯨꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯉꯛꯀꯥꯟꯗ ꯂꯩꯔꯤ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯗꯨꯗ ꯂꯩꯖꯔꯤꯕ ꯀꯥꯡꯕꯨꯅ IDP ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯀꯌꯥꯝ ꯄꯦꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯈꯨꯗꯤꯛꯁꯦ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯤ ꯀꯅꯥꯒꯨꯝꯕꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯡꯉꯨꯔꯅꯨ ꯆꯩꯔꯨꯅꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯆꯩꯗꯗꯤ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯍꯜꯂꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯉꯥꯛꯇꯅꯤ IDP ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯏꯕ IDPꯁꯤ ꯃꯤ 10,000ꯃꯨꯛꯅꯤ ꯍꯥꯏꯖꯔꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯆꯞ ꯆꯥꯕ 100% ꯅꯠꯇꯦ ꯍꯦꯜꯂꯒꯁꯨ ꯈꯔ ꯋꯥꯠꯂꯒꯁꯨ ꯈꯔ ꯑꯗꯨꯒ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯏꯁꯤ IDP ꯑꯩꯈꯣꯏꯒꯤ 5,000ꯃꯨꯛꯅꯤ ꯃꯣꯔꯦꯗ ꯑꯍꯥꯟꯕ ꯂꯥꯟꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤ ꯇꯪꯈꯥꯏ ꯑꯃ ꯁꯣꯝꯗ ꯃꯣꯔꯦꯔꯣꯝ ꯆꯦꯟꯖꯟꯈ꯭ꯔꯕꯅꯤꯀꯣ ꯁꯣꯝ ꯃꯩꯃꯥꯔꯣꯝꯗ ꯈꯔ ꯑꯃꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯩꯅꯣ ꯖꯒꯥꯗ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯩꯅꯣ ꯂꯩꯇꯅꯀꯣ ꯂꯥꯗ ꯑꯣꯏꯅ ꯆꯥꯈꯠꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯀꯜꯂꯤꯅꯦꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯊꯝꯍꯧꯒꯗꯕ ꯄꯣꯠꯇꯣ ꯋꯥꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯣꯏꯁꯤꯟꯖ ꯂꯥꯛꯏꯁꯦ ꯃꯣꯔꯦꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ
Sujan Madiga who told Edna, I couldn't told in the Madugi Zagado, Santi Pongan and the Modi Pitokaga, Tawagi people in the Yaro, have a Potuneduna, I couldn't Arui Badaina, hygienic see, Liberiba. The young people pum the Mongsu, I couldn't was a curry palm again, a sigi question ziga, IDP, our the over, IDP singing, Manai become the one of the Hiva. I couldn't hang the wang say, I couldn't was a curry palm again, have to neighbor. I couldn't was a curry palm again. What might they want? Might they curry palm again? Either a high pussy wang jam luba, and Sariam luba. I couldn't might take a tigi when the Kanga do Ribra, or not like I couldn't manipur sigi when Kanga do River wang say. Masi am the Muruai, Masigi wang sigi, Bakum gimatuna, I could tabu moto die, I couldn't might take a tigi tabukan or dardy, and Taware, I don't know about I couldn't manipurgi when a Kanji Haradi, hybrid manipurgi means I could lump them. Geographical structure like but territory integrity, Masigi was a kind Gumsia Dargadi, I couldn't Kali Wakanji, Chum Libra, I couldn't tell you just Chum Libra, I could tell you Wally, I do the Haftanjige, I could tell you Sway, I do the Totoji, I could tell you Hale, I do the Kilam Hundred Jabby, I could Kantabo Mototai, I will with the hygienic say in the Zumatam China long there, I will with the hygienic say Hojiki. I am doing high about my amity, Wakan Macam that diplomacy Mutamne, Wakan strategy to Wotamne, Kalkuki in a Karipam Gikari, is that this Taurige, Hypopotu Yankana Kuna, Tabok Junction, Jume, Atamzek. Okay, I'm no I say, I was at Zamzadalaxi was a Gimaruina IDP singing a dance, but Hosea Wigi, August Kid that 13 Sequoia, Karakatam, Nisalabani, Paraktrabani, Quigi, President's rule, Tamkibase, August Kid that 13, the Quigi, Tataruxia Mapung, Jana Faga. But Masigi among the Quigi, government same by same, the buggy Matang Saquina, Nainadragasudum, House of Pop, the same among the Lavani, Shemak and Yabagi, Asasudum, Prezamiam, Sutodrabani, Adunazi, Makata, Nauzik, Prezamiam, Singna, Kangingiba, Nunangi Pose, Makatana, President's Rose, the Maktama Agalega, the Ribra, quick Kamaito, the President's room, Matamsida Quigi, Manipuda normalcy, Hajalak Pase, Quigi, Mapumfana normalcy, and Jalapasingam, than a lake Rabani, Makatana Tataruk, Amusang Taragadi, Karamba, film the Mulak Habasini. Kamay thamini nga sa ai wakal da di hoji kana si president rule lakre ta sengba ya lo gi matung ina yeng no gadi Indian constitution gi provision yeng ta gadi president rule la ibse normal sil tong na lak ne adu da ne bang sa ina hajiri hoji ki nga sa gi ko oja kan no budi chief secretary sa matik sa bani na hai ai ne yeng go matam da di ma so matik sa ma di adu to go to tiam to te nan mo MST Thaba Gari Changbayar, the Matumil Kagino. Makudakta, Ma is the head of the administration. Ma, the same minister position in Senator Malay, secretary of Margaret to Minalevono. Number one. Atopama Handa Manipurgi Ranchilution of one of them, the Ministry of Home Affairs, Nakanagi Mating Logi. Manipurgi sees so my arm seeing Mating Low in the true. Adunebe, and a third 3 pages. Sangna Hanjalam can I target the Hojikil with CSO Singja, Manipurgi, Kachin Quatona go. My Magi unit line river meaning at it. Makoizi carry them Mogi Matin Zakari, low dono. I know I didn't know because CSO into military noise. Mogi Matin carry, low dono. Madam Dick no doubt, Hojiki Mapam do that. Hanjalan gay have a target. Moi khakta ekta sang ya gadra hojik tor mi dili ne moi sibai moi gi CRP thame sibai thame sibai tu sangan diri wan asum gi tari aduna ya gadra adi atopa mana hojik ki leiba mafam se ai jaga ani kolong gadra khale amana khundra pom orang modi amna lamlai orang modi isan san ne to aduna amma khangde sagi miut am dilai ri dna ma kari gi sin no da no go mena ma sis na bom thok to bro ma di kana his local leader aduna di admai to biyo mai ke se natra moirang gi su to biyo Bisempur gi to biyo adi ngarang nahan koi gi kano da kangchulum da natro phengom natro moina a kano to re mai thare kholen to irang ma lakya to boda kari ga sumna kan da kari gi to bi da ge ba admai to dana sai ge hojikil lai ri ba koi gi ko CSO ji kan na tini public ki work to kangbu ni natra adu mak to na bu moina da ko ri wari sari ne ba Ministry of Home Affairs. Do that the Moji Sinner get Tambio having the committee, Tamu committee, centralized, Tauraga Lono, we have the centralized the zoo committee late in Hoji. At the Mama Tandana, I can say, pays a home tona, Nergamana, Sona, and the Colau Layabro. What would the decay in a week? Garigi, helmet, Uptava, Park and Hagale, Natra. So now I am the Kari Lauri.
ꯄꯣꯠ ꯍꯣꯜꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ Yes. ꯃꯥ ꯑꯗꯨꯗ ꯁꯦꯝꯅꯕꯗꯤ ꯀꯩꯗꯧꯔꯝꯒꯦꯕ ꯄꯣꯠ ꯍꯣꯜ ꯃꯌꯥꯝꯗꯣ ꯃꯥꯅ ꯁꯦꯝꯅꯅꯕ ꯀꯩꯗꯧꯔꯝꯒꯦ ꯑꯥꯏꯟꯗꯤ ꯆꯂꯥꯏꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯇꯝ ꯃꯐꯝ ꯃꯇꯝ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯥꯏꯕ Yes. ꯃꯐꯝ ꯃꯇꯝꯗ ꯉꯁꯥꯏ ꯑꯋꯥꯕ ꯃꯌꯥꯝ ꯇꯥꯟꯅꯈ꯭ꯔꯦ ꯏꯁꯤꯡ ꯆꯥꯎꯈ꯭ꯔꯦ ꯍꯟꯗꯛ ꯏꯁꯤꯡ ꯆꯥꯎꯕꯗ ꯀꯥꯏ ꯇꯦꯛꯈꯤꯕ ꯌꯨꯝꯗꯣ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯈꯨꯔꯥꯏꯒꯤꯗ MLA ꯁꯥꯕꯤꯔꯦ ꯌꯥꯝ ꯐꯩ ꯑꯇꯣꯞꯄꯗ ꯍꯧꯖꯤꯛ ꯀꯣ ꯃꯌꯨꯝꯁꯦ ꯇꯦꯛꯑꯕ ꯁꯦꯝꯖꯤꯟꯗ ꯌꯥꯗꯕꯅꯤꯅ ꯁꯦꯝꯖꯤꯟ ꯊꯣꯛꯎꯔꯕ ꯀꯣ ꯃꯣꯏꯅ ꯃꯇꯝ ꯆꯥꯅꯁꯨ ꯌꯦꯡꯕꯤꯗ꯭ꯔꯕ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗꯣ ꯁꯥꯕꯤꯔꯣꯏꯗꯕꯒꯤ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯂꯩ ꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯔꯤꯕ ꯄꯩꯁꯥꯁꯦ ꯀꯣ ꯀꯣꯚꯤꯗꯀꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯣꯚꯤꯗꯀꯤ ꯄꯩꯁꯥ ꯂꯣꯏꯈ꯭ꯔꯕ ꯂꯣꯏꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯣ ꯂꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯏꯔꯥꯡꯒꯤ ꯄꯩꯁꯥ ꯑꯃ ꯂꯥꯛꯑꯦ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯦ ꯁꯤꯒꯤ ꯄꯩꯁꯥ ꯂꯥꯛꯑꯦ Yes. ꯄ꯭ꯔꯖꯥꯗꯗꯤ ꯀꯌꯥ ꯌꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯟ ꯇꯥꯈꯤꯕꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯐꯨꯔꯀꯥꯎꯗ ꯍꯥꯞꯆꯟꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯦꯕ ꯉꯁꯥꯏꯒꯤ ꯀꯣ ꯀꯛꯏꯕ ꯇꯤꯀꯦꯠ ꯍꯦꯛ ꯀꯛꯏꯉꯩ ꯂꯣꯇꯔꯤ ꯐꯥꯎꯔꯦ ꯍꯥꯏꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯊꯅꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨ ꯒꯣꯔꯃꯦꯟ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩꯕ ꯅꯠꯇ꯭ꯔꯥꯕ Yes. ꯃꯥꯅ ꯀꯔꯤ ꯁꯤꯖꯤꯟꯅꯈꯤꯒꯦꯕ ꯃꯥꯅ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯍꯥꯟ ꯀꯩꯅꯣꯅ ꯁꯥꯎꯔꯛꯏꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯂꯩꯕꯥꯛ ꯍꯥꯞꯀꯦ ꯇꯧꯕꯗ ꯐꯣꯔꯦꯁ ꯀꯥꯡꯕꯨꯅ ꯊꯤꯡꯉꯦ ꯍꯥꯏꯗ ꯂꯩꯕꯥꯛ ꯀꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯣ ꯑꯗ ꯃꯣꯏ PIL ꯊꯥꯅꯤ ꯍꯥꯏꯅꯔꯛꯏꯗꯨꯅꯦꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗ ꯇꯥꯛꯄꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝꯕ ꯗꯤꯃꯥꯟ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯊꯥꯡꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯅ ꯄꯥꯟꯒꯗꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯗ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯗꯣ ꯑꯩꯅ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯃꯣꯏ ꯈꯔ ꯀꯩꯅꯣ ꯆꯠꯂꯤꯅ ꯆꯠꯂꯤꯀꯣ DC ꯆꯠꯂꯤ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯝꯒꯦꯕ ꯀꯔꯤ ꯅꯠꯇꯦ ꯌꯦꯡꯕ ꯆꯠꯂꯦꯕ ꯀꯩꯗꯧꯕ ꯌꯦꯡꯕ ꯆꯠꯂꯤꯅꯣ ꯅꯣꯡꯃꯩ ꯃꯔꯨꯗ ꯌꯦꯡꯕ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯑꯃꯨꯛ ꯃꯁꯤꯕꯨ ꯊꯣꯛꯍꯟꯒꯅꯣꯅ ꯃꯣꯏ ꯍꯥꯏꯔꯝꯕ ꯂꯩꯕ꯭ꯔꯥ ꯁꯤꯐꯥꯏꯁꯤꯅ ꯃꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕ ꯂꯩꯕ꯭ꯔꯥ ꯆꯤꯡꯗꯒꯤ ꯁꯨꯝꯕ ꯂꯝ ꯍꯦꯜꯂꯛꯀꯅꯣꯁꯦ ꯅꯠꯇ꯭ꯔꯒ ꯆꯤꯡꯁꯤꯕꯨ independent country ꯑꯃ ꯑꯣꯏꯈ꯭ꯔꯕ꯭ꯔꯥꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯊꯝꯅꯔꯤꯁꯤ ꯍꯦꯛꯇ ꯀꯥꯞꯅꯔꯤꯁꯤꯅꯤ ꯉꯝꯅ ꯀꯥꯞꯅꯔꯤꯁꯤꯕ ꯃꯤꯒꯤ ꯀꯩꯅꯣꯗ ꯑꯁꯥꯝꯒ ꯃꯦꯘꯥꯂꯌꯒ ꯑꯗꯨꯝ ꯀꯥꯞꯅꯩꯅ ꯃꯣꯏ ꯕꯣꯔꯗꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟꯒ ꯑꯁꯥꯝꯒ ꯃꯣꯏ ꯄꯨꯂꯤꯁ ꯃꯁꯦꯟ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯗꯨꯗꯤ ꯀꯥꯞꯄꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ PR ꯊꯝꯕꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ PR ꯆꯂꯥꯏꯒꯗꯕ ꯃꯤꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯗꯕꯅꯤꯅ PRꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯊꯥ 3 ꯆꯥꯡꯗꯣꯁꯨ ꯑꯁꯤ ꯌꯥꯝ ꯏꯟꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯂꯩꯇꯥꯔꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯆꯍꯤ 10 ꯊꯝꯕꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯤ ꯂꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯀꯗꯕ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯃꯉꯛ ꯁꯨꯝ ꯀꯥꯡꯈꯠꯈ꯭ꯔꯦꯕ ꯍꯥꯟꯅ ꯃꯌꯥꯝꯅꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯍꯥꯏꯀꯣ ꯑꯩꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯁꯨꯡꯍꯥꯏ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯒꯣꯔꯃꯦꯟ ꯍꯥꯏꯕꯗꯤ ꯌꯥꯏ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛꯅꯦ ꯚꯣꯠ ꯂꯧꯅꯕ ꯃꯇꯝꯗꯅꯦꯀꯣ ꯑꯩꯗꯤ ꯆꯥꯔꯖꯁꯦꯀꯣ ꯑꯩ 100ꯗ ꯃꯣꯏ 10-15 ꯐꯪꯉꯝꯗ ꯄꯣꯄꯨꯂꯔꯤꯇꯤꯗꯤꯀꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯗꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯤꯍꯨꯠ ꯀꯣ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯄꯥꯟꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯃꯁꯤ ꯑꯣꯏꯔꯣꯏꯅ ꯊꯥꯖꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯀꯣ ꯍꯧꯖꯤꯛ ꯑꯃ ꯈꯪꯗꯦ PR ꯁꯥꯡꯗꯣꯛꯄꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯅꯧꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯌꯥꯝ ꯂꯨꯕ ꯇꯟꯖꯥꯗ ꯃꯈꯣꯏꯅ ꯀꯣ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ CSO ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ CSO ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯄꯤꯁꯤ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯕꯤꯌꯨ ꯃꯁꯤꯅ ꯑꯍꯥꯟꯕ ꯐꯦꯖ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯐꯦꯖꯗ ꯆꯤꯡ ꯀꯥꯕ ꯌꯥꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯆꯪꯕꯁꯤ ꯌꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯤꯡꯗ ꯂꯝ ꯍꯦꯜꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯨ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯐꯥꯎ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯤꯕꯀꯣ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯔꯒ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯤꯕꯁꯦ ꯃꯁꯤꯃ ꯌꯥꯝ ꯊꯨꯅ ꯊꯤꯡꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯨ ꯃꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯃꯗꯨ ꯄꯥꯎ ꯄꯤꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯤꯂꯤꯇꯔꯤ ꯁꯥꯁꯣꯟ ꯂꯩꯍꯜꯂꯁꯤꯔꯥ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯑꯁꯤꯔꯥ PR ꯇ ꯎꯄꯥꯏ ꯂꯩꯇ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯕ ꯇꯥꯕꯅꯤꯅꯦ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯔꯒ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯁꯥꯁꯟ ꯇꯧꯍꯟꯕ ꯇꯥꯕꯅꯤꯅꯦ ꯎꯄꯥꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯀꯣ PRꯕꯨ ꯑꯣꯏꯔో ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯒꯣꯔꯃꯦꯟꯕꯨ ꯑꯣꯏꯔോ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅꯕꯨ ꯃꯇꯤꯛꯄꯨ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯗꯤꯀꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ PRꯒꯤꯗꯤ ꯇꯣꯉꯥꯟꯕ ꯄꯋꯥꯔ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯤ ꯑꯗꯨꯒ PR ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯇꯤꯛ ꯆꯥꯗꯕ ꯁꯦ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯁꯤꯟꯗꯣꯛꯄꯤꯌꯨ ꯑꯐꯕ ꯄꯨꯁꯤꯟꯕꯤꯔꯣ ꯁꯤ ꯈꯛꯇꯅꯤ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ
ꯊꯕꯛꯁꯦ ꯐꯖꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯂꯩꯔꯤꯀꯥꯟ ꯃꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯐꯖꯅ ꯉꯥꯛꯄ ꯉꯝꯗꯕ ꯃꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯦ ꯍꯧꯖꯤꯛ ꯄꯥꯝꯃꯛꯇꯗꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯕꯅꯤ ꯕꯠ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯤ ꯁꯥꯝꯈꯤꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯗ ꯑꯔꯣꯏꯕ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟꯠ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯥꯛꯀꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯍꯦꯟꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 21ꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯣꯟꯁꯨꯟ ꯁꯦꯁꯟꯁꯦ ꯐꯝꯒꯗꯧꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ IDPꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟꯠ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯃꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯅ IDPꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯅꯤꯄꯨꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯒꯗꯕ ꯑꯣꯐꯤꯁꯔꯁꯤꯡꯁꯤ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯄꯣꯏꯟꯠꯇꯣ ꯇꯣꯏꯅ ꯁꯤꯜ ꯂꯩꯔꯒꯗꯤ ꯑꯃꯅ ꯄꯥꯏꯈꯠꯀꯦꯅ ꯈꯜꯂꯝꯕꯗꯣ ꯑꯐꯕꯅꯦꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯥꯅ ꯑꯃꯨꯛ ꯃꯁꯤꯁꯦ ꯁ꯭ꯇꯗꯤ ꯇꯧ ꯂꯩꯔꯅꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯁ꯭ꯇꯗꯤꯁꯤ ꯇꯧ ꯂꯩꯀꯥꯟꯗ ꯃꯇꯝ ꯑꯃꯨꯛ ꯆꯪꯒꯅꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯒꯤ ꯇꯥꯔꯒꯦꯠ 3 ꯐꯦꯖꯦꯁꯇꯨ ꯑꯗꯨ ꯀꯃꯥꯏꯅ ꯇꯧ ꯇꯥꯒꯦ ꯁꯤꯃ ꯑꯗꯨꯒ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯑꯖय ꯀꯨꯃꯥꯔ ꯚꯥꯂꯥꯕꯨ ꯀꯩꯗꯧ ꯉꯝꯒꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯀꯥꯁꯃꯤꯔꯒꯤ ꯏꯁꯨꯗ ꯌꯥꯝ ꯑꯦꯛꯇꯤꯚ ꯄꯥꯔꯠ ꯂꯧꯈꯤꯕ ꯀꯥꯁꯃꯤꯔꯗ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯗ ꯑꯆꯧꯕ ꯄꯥꯔꯠ ꯂꯧꯕ ꯃꯤꯅ ꯌꯥꯝ ꯁꯤꯡꯊꯥꯅꯈꯤꯕ ꯅꯨꯄꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯀꯥꯏꯅ ꯀꯩ ꯇꯧꯒꯦ ꯍꯧꯖꯤꯛ ꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁꯅꯦꯃꯤ ꯏꯔꯥꯡꯁꯤꯁꯨ ꯄꯣꯂꯤꯇꯤꯛꯁꯅꯦꯃꯤ एवरीथिंग इज ngसागी politics to leirabnina chief secretary gomba macha amadudi mana kainoma tawjage harididi oi en matam bole khoin tawdu si yawdri na do tawsi lei kaino nang salo siraba hainingi se hadi yam maroi piar matam si da chief secretary gi mathausi yam maru ne ba each and every si da lari magi section khudimagi officer ji magi fingertips ta leibu chamar ma loi khangduine aduna moi kai tawjige si each and every dc sing sina tawdu thabok sing ji mongoda loina report yakduini aduga sik kari tawbu yage haije lepakaduini under the advice of the governor pakhalakaduini aduda ngasagi loi tokhrkanda governor kai tawge sina magi kai sindri no sini yes हजिक फाउबगी लैरिबा मणिपुर इरांग से थोखरा मतुंग सिदा मियामदा शांति हंजिलो हंजिनहलो आईडीपी सिंग मयुमदा हंजगे हाइफकांदा सिदा गवर्नर कैतौ लेरगे सी गवर्नर सिनो आई हाइजगे बा फजना थादोगा तोहलदी याम एक्टिव ओगेदबा नुपाने बा अदो सी मणिपुर योराकांदा कैंतो ngमदिसे करिनो अदुरदी सिगी मनुंगदा करिनो खर लेरे हाइबसिदी कोइ म्याम लोइ उरा ngक्तनी हानतगी हौना हाइदुन लाबनेबा अदुरदी करि हाइनी सिदी तोंगानबा इंटरेस्ट सम यावना तौबा मालेबा थाबा कुतौसिदी अदा सोमदा सोम सांगदोइ मखि कना कनादो ओइजबले मसि येंगदे यारा अदुन असिगुंबा मयाम सि यें कानिदा पेंदबगी पेंदबा ngक्तनी ngasi हाइनी मीना खरा तारनी पकाय बो मांगाइ सि सुनबि लाली हायरगा तोखरने दो अदुगा मनुंग सिसिदा लैरिबा फिभम सिदि ngasi मियामना हंगबो वाले हाइतारे अदुना मसि याम लाइबक थिबम खंगने हजु ओइरिबा फिभम से अदुना आईडीपी सिंगसे यामना खोइ थमोइ सिंगना तोक्सिनबा नतब सोमदा वीडियो की कैमरा मामाना थोगा कयुम खरा मतिंग पांगबदु नतब यामना थमोइ सिंगना मतिंग पांगबा मखोइबो सागी हिंगनब होनबसिदा खजितंग ओरसु अंगम अंगम मतिंग पांगबा आईडीपी सिंगदा पांगबा हिसे याम मथौ तारियबा सागी हंजिनद्रिङै मरकसिदि अदु सिगी अइना फंगबा डाटा अमगी मतुइना जर्नल ऑफ फैमिली मेडिसिन एंड प्राइमरी केयर अइना सिगी केनुसिना मागी सर्वे रिपोर्ट अमदा रिलीफ कैंप त लैरिबसिंग सिगी सादा हुमफु निपांदी post traumatic stress disorder le aduga 24% amana moderate anxiety disorder le aduga 15% amana severe disorder le
ꯑꯗ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯃꯈꯣꯏꯁꯦ ꯃꯇꯝ ꯁꯥꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯁꯣꯝꯗ ꯑꯄꯤꯛꯄ ꯈꯤꯇꯪ ꯄꯤꯔꯛꯄ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔꯗꯨ ꯆꯥꯔꯒ ꯁꯨꯝ ꯂꯩꯕ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯝꯇ ꯎꯗꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯂꯩꯍꯟꯕꯔꯒ ꯑꯁꯨꯃꯛ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯦꯕ ꯏꯚꯟ ꯃꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯔꯦꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯁꯤꯡꯒꯤ ꯁꯤꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ IDPꯁꯤꯡꯒꯤ ꯃꯔꯛꯇ ꯃꯣꯔꯦꯗꯒꯤ ꯂꯥꯛꯈꯤꯕꯁꯤꯡꯗꯨꯅꯤꯀꯣ ꯃꯗꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 63ꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ 63 ꯐꯪꯉꯦ ꯑꯗꯣ ꯁꯤꯁꯤꯗ ꯃꯈꯣꯏ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯅ ꯁꯨꯁꯥꯏꯠ ꯇꯧꯕ ꯌꯥꯎꯅ ꯃꯣꯏ ꯁꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯕ ꯆꯨꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯁꯤꯟꯕꯤꯗꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯑꯅꯧꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯂꯥꯛꯑꯅꯤ ꯃꯥꯁꯨ ꯌꯥꯝ ꯐꯩꯌꯦꯅ ꯇꯥꯏ ꯑꯐꯕꯁꯤꯡ ꯂꯥꯛꯑꯒ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯍꯤꯡꯍꯟꯕꯤꯕ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ओके ओजा उमंगने याम फजन थंबिख्रे अखोगी मरुइना अखोगी थोइबा इरांग से मसीगी फुल अखोगी टोटली नॉर्मल सिदा लाई हाबसे अखोगी इंटरनली डिस्प्लेस्ड पर्सन सिंगसिना अखोगी मसागी मरम दम दम मयुमददा अखोगी हंजलबा मतमदा अखोगी नॉर्मल सिसे लाई हाबगी पोचे हाबी यागदरबनी बट अदुना अखोगी लैबिरबा अखोई रेस्पोंसिबिलिटी लौबिरबा दुम सिंगसिना सो अखोगी IDP सिंगी दमकता अखोगी थमोइ सिंगना हाबे तारे अखोगी थबकसे मतम मतंगी ओबे थबकसे पाइखत पिरा कांदा अखोगी फेस अहोमगी गवर्नमेंट थोइबा अखोगी डिसेंबर 2025 फौगी मनुंगदा अखोगी कंप्लीट मखोगी मयुमदा हंजलनगनी हाबगी पोसे अखोगी यामना थुना मक्सु पांगथोक पिरा काना मसिसो माइ पाकनबगी दमबुक्ता सो अखोगी गवर्नमेंट होडबि हाबो हमसिगा लोइने नंगसिगी दालोकी थरोमसे मपुंग फान बिगे दमकता सो ओजा तोमसा ओजा हेमचंद्र अमदी ओजा जितेंद्र थागतपा फोंदोकचरी मतांसिदा नॉर्थ ईस्ट विंडोना संदोकसबा नॉर्थ ईस्ट दालोक शिंजरे मिंग ताबिरिबा सिंगबो मुकाना खुरुमचरी हक्चांग फन थमगे हायरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुनहेनबदा अना लायेंबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमुक करिगी चटलुगनी अखोगी मणिपुरदसु होगिक्ति अवांग थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताक युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपम रोल की दमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोगी फोन नंबर 6909390666 ता कॉल तौबिरउ पैसा यामना लेजदबा मीसिंगी हदि लाइरबसिंगी दमक्तदि यामना खुदोंसाई कोन ट्यूशन फी पी हादना सिदा एजुकेशन मोगी सिस्टम सिदा फजना सोयब खतब केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकनबा होनरबा मतमदा हाइथोय सिंथोयरबा पैरामेडिक्स अमदि हेल्थ केयर टेक्नीशियन सिंगी अचौबा थौदांग ले JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training izari Pharmacy Council of India na approve tawraba pharmacy gi diploma course su yamna affordable oiba fee structure da izari आईसीओजी पैरामेडिकल की OTT डिपार्टमेंट दा सेमेस्टर एग्जाम थाजरी यो हॉस्टल विजिट की खुदों चाबा हम लेरेको अदुगा मना अखोन ट्यूशन फी पी हादना सिदा एजुकेशन मोगी सिस्टम सिदा फजना सोयब खतब केमता लेते फजना तंबी इसागी लेब मतिक चान लेबा लाइब्रेरी मतिक चान लेबा अमसु हॉस्टल मतिक चान लेबना मरम मोरगा
हॉस्पिटल दा अखोन हॉस्पिटल विजिट अदुम दे चत फंगे अखोय लोइजद्रगसो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगा को अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे अंगस हौजिक फाउबा सेकेंड सेमेस्टर तमकपसिदा अंगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोयदा अदुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब चलगा ओइरो अखोय दुम तौवे इंस्टीट्यूट असिना पीरिबा खुदोंचाबा असि मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा असि लौबियु चाही खुदिंगी मियोय लिसिंग कया नीट एग्जाम तो क्वालिफाइड होरगसो सुन्नतगी मियोय खरदमक गवर्नमेंट सिलेक्शन फंगदुना एमबीबीएस तंबई खुदों चाबा फंग लेमहौरिबा नीट क्वालिफाइड होरबा स्टूडेंट सिंगदा वहंग खरा लाए मखोयने एमबीबीएस तंबगी मंगलानजे मंगफाउनरोइद्रा मखोयगिदमक लंबी अमत लेत्रब्रा लाइरबा महैरोइसिंगना करमना एमबीबीएस तंबा यागनी फॉरेन चत्तुना एमबीबीएस तंबनरिसे कयागी मतिक लुबगी हाइबना चिंगबा वहंग मैम लाए वहंग सिंगसिगी पाउखम अदु पोदुना लाचे अदोमना नीट क्वालिफाइड होरबा मालेमगी तोंगान तोंगान मफम कयादा गवर्नमेंट कॉलेज कया अमदा एडमिशन तौबई खुदों चाबा दो पोदुना लाचरे सेलगी खुदों चादबा महैरोइसिंगना एजुकेशन लोन की मतेंग लौदुना एमबीबीएस तंबई खुदों चाबा सो लेजगने चाही कुन हेना महैरोइ लिसिंग कया रशिया चाइना कजाकिस्तान उज्बेकिस्तान अमदी बांग्लादेश यावना तोंगान तोंगान बलाइबाक सिंगदा एमबीबीएस एडमिशन दा मांगजिल थाना मतेंग पांगदुना लाखलबा जेआर इंटरनेशनल एजुकेशन कंसल्टेंट दा लिंक्सन बिरो एफएमजी नत्रगा नेक्स्ट एग्जाम की दमक फाउंडेशन कोचिंग फैसिलिटी सु लेगने अदुगा इंटायर नोटिस मनुंगदा बेस्ट एफएमजी एग्जाम रिजल्ट्स उथोक्तुना लाखलिबा कंसल्टेंसी अमनी अकुप डिटेल की दमक पीरिबा नंबर से कांटेक्ट तबियो नत्रगा नोटिस विंडो टीवी बिल्डिंग दा लिंक्सन बिरो